mayam aise koi imphal gi ima market tan koi filai je over bridge nakanda ado koi gi langol gi camp village da laiba langol camp village da laiba koi relief camp hai tare ne ina ong ka ke ma gi kitni fail loi re hai ina ong gi tieng pang ke to ne ai je phakta gai phakta da gi gi to eri chong wa ra ke tao se kai no ôi mồi nu kai no ne ba ok xin làm tự tàu gì cái mai reserve quá chắc cái tàu này alternate housing complex hay ba đó lấy bên này housing complex hay cái vậy rồi đó lấy ba cái nó này hay ba relief camp relief camp này rồi mà ra bục thì là ba nó không có hay tại đây mà cái rồi kitni phê rồi đấy hay nó sẽ cái mà tiền quảng cái tàu này tàu sẽ cái rồi nó sẽ cái reserve quá cái đó ai gari đó bera kan ngai tàu đấy cái tao xem bây giờ xem mai cái initiative wa ka di chap sa sakit tau ni ko kai mi ko kita ông ta hero ai angkas ko adu di abe sabi na roji ko tao di rickshaw di wa ka di chap sa laban ke bazaar overbridge ai ang di sai ra ko ta la mi na mi am chile khang kin na nungai ke tau lambi sa lo mi am chile ko hai ang sai ra ko lai bi ki mi siam chile cái xe ba thì kem tới đây ba mà đây bằng thì là ba nó hay tay này có anh là lần mình nè mà cái mà tin bằng nó sẽ lên hết lăng bốt thầm sẽ lên này còn lăng bốt kem tới đây ba ở đây học sinh complex ấy tới đây ba likem da lai ba sinau ne ma de more dai ne ha ko ai bulak ke to sije tango ke village likem lai ba ko sigi je social media thagalak pani ko koi ISTV channel dagi aina Facebook ge ong ba thengna ra ko ni ning thokcham jotin hai mai chai kuncha mari en mama na en gomti devi na chai humbudra sije una ba sali ni ko aduga ai nằm ai thì ta làm tất cả rồi mà mình mới được bằng vậy ok vậy pada siraba dileken tale be now to get my kitni fellow na pai social media thagalai ko pai ISTV channel gi dagi through dagi ado aina ngarang Facebook ta thingna bane ado nisiraba now to gi mteng pangela ko ni ko okay dagi alternate housing complex hai ko dalai ba relief camp ne koi social media ta ISTV channel gi through dai thagalak pani ko ai su nusiraba now to marai thiraba now to gi leken dalai sigi ma mori dai ni hai jelak balan jelak pani hai ko ado mama du na kappa koppa ko gi lai ngam de bagi kitni fail oi hai ai chu okay to mayam sigi alternate housing complex ta lai ben ko chei na si je moi gi family a kem tang je ge ba pumi na ba brother ba na ko jo tin du gi pumi na brother ne kai ming ko ge oh masa ka dum hai be unna ya ba na tra ba sa ang je hai be unna ra kai na du ko ai ngam tang ma ting pang keนี่ก็สิโอ้อิมาจิว่ามานี่ก็ไอ้นะชุมไอ้สิโซเชียลมีเดียตัวเนี่ยISTV channel da thagale ba ko inau chida leiba jotin hai ko ma ji kitni fail oi yaing ba to ma help to view ma yam thagak bam thengna ba ai ju sum social media da ma yang help to ne ba ado ai ju inau du gi ting ta ngam pang he lai ni ado hai be unau bai chau je ai ka khala ke ai oh pare pare ima ne hai ni si blog ki ko in sia ba inau du ni ko jotin hai to ai nga ba ko gi ISTV channel da thak ke to bu ne ang social media thengna ra ko ne ko ima ji ga ado ai bu di hai pe khang nge ba ko ito ima na hai pe hai ma wa ngang ju kyang ngam je wa re hai pe ma ja gi ming je ka re ba jotin ade ima gi na ka re ba ai no gomti gomti ai ta ado ima hoi na ke no le mi ba phom do ha na gi do more da gi ado adagi ima gi ja je sing kaya no ba
ꯑꯩꯈꯣꯏ ꯃꯣꯏ ꯇꯔꯦꯠ ꯄꯣꯛꯄꯅꯦ ꯑꯣ ꯑꯗꯣ ꯃꯣꯏ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗ ꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯑꯗꯩ ꯃꯣꯏ 6 ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯨꯄꯥ 5 ꯑꯗꯒꯤ ꯅꯨꯄꯤꯅ 2 ꯑꯃ ꯂꯩꯈꯤꯗꯕ ꯑꯣ ꯑꯗꯒꯤ ꯏꯅꯥꯎ ꯖꯣꯇꯤꯟꯅ ꯅꯥꯔꯛꯏꯁꯦ ꯑꯧ ꯃꯥꯒꯤ ꯀꯤꯗꯅꯤ ꯇꯧꯋꯦ ꯍꯥꯏꯁꯦ ꯑꯅꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯆꯍꯤ 2 ꯑꯍꯨꯝ ꯁꯨꯔꯕ ꯑꯧ. ꯑꯗꯣ ꯂꯥꯏꯌꯦꯡꯕꯗꯤ ꯀꯥꯏ ꯆꯠꯂꯨꯔꯦ ꯑꯝꯇ ꯌꯦꯡꯗ꯭ꯔꯤꯕ꯭ꯔꯕ ꯍꯥꯟꯅ ꯍꯥꯟꯅ ꯃꯣꯔꯦꯗ ꯂꯩꯔꯤꯉꯩꯗꯕ ꯈꯔ ꯍꯧꯔꯛꯄꯩꯁꯦ ꯍꯧꯔꯛꯄꯩꯁꯤꯗ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯌꯦꯡꯉꯦ ꯏꯝꯐꯥꯜ ꯆꯠꯂꯒ ꯌꯦꯡꯕꯗꯒꯤꯗꯤ ꯑꯃꯨꯛ ꯆꯥꯟꯗꯤꯒꯔꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯌꯦꯡꯕꯁꯦ ꯑꯗꯒꯤ ꯁꯤꯗ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯃꯣꯔꯦ ꯆꯪꯉꯛꯄ ꯅꯪꯗꯅ ꯃꯥ ꯍꯜꯂꯛꯄꯗ ꯃꯣꯔꯦ ꯆꯪꯉꯛꯄ ꯅꯪꯗꯅ ꯑꯃ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯤꯗꯩꯗ ꯂꯥꯟ ꯑꯥꯗ ꯂꯥꯟ ꯌꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯌꯦꯡꯗ꯭ꯔꯤꯕ꯭ꯔꯕ ꯃꯅꯤꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯗ ꯌꯦꯡꯉꯦ ꯀꯩꯅꯣꯗ ꯔꯥꯖꯗ ꯑꯣ ꯐꯥꯁꯇ ꯔꯥꯖꯃꯤꯁꯤꯗ ꯌꯦꯡꯉꯦ ꯑꯣ ꯑꯗꯨ ꯊꯥ 2 ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯕ ꯇꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯌꯨꯝꯗ ꯑꯗꯒꯤ ꯆꯍꯤꯃꯨꯛ ꯂꯩꯔꯒ ꯔꯤꯝꯁꯇ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯗꯥꯏꯂꯥꯏꯁꯤꯁ ꯆꯠꯂꯤ ꯍꯥꯏꯗꯣ ꯍꯞꯇꯥ ꯑꯃꯗ ꯀꯌꯥꯔꯛ ꯆꯠꯀꯦꯕ ꯍꯞꯇꯥꯗ 2ꯔꯛ ꯑꯣ ꯑꯗꯣ ꯀꯩꯅꯣ ꯑꯩꯁꯨꯀꯣ ꯁꯨꯝ ꯌꯥꯝꯅ ꯃꯇꯦꯡ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯗ ꯑꯩ ꯍꯦꯜꯞ ꯇꯧꯋꯦꯕ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯁꯨꯝ ꯄꯥꯡꯉꯦꯕꯀꯣ ꯖꯒꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯨ ꯑꯩꯈꯣꯏ ꯊꯤꯔꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯝ ꯇꯥꯏꯌꯦꯀꯣ ꯀꯔꯤꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕ ꯅꯪ ꯆꯠꯊꯔꯤꯑꯕ ꯍꯞꯇꯥ ꯖꯦꯅꯤꯝꯁ ꯖꯦꯅꯤꯝꯁꯇ ꯑꯣ ꯑꯗꯣ ꯁꯨꯝ ꯏꯃꯥꯒꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯨ ꯃꯌꯥꯝ ꯂꯩꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯀꯣ ꯁꯨꯝ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯕ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣꯕ ꯃꯌꯥꯝꯗ ꯄꯥꯡꯍꯟꯅꯤꯡꯕꯗꯕꯨ ꯏꯆꯥꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯁꯦ ꯀꯟꯅꯤꯡꯉꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯕ ꯍꯧꯖꯤꯛꯁꯦꯀꯣ ꯃꯥꯒꯤ ꯏꯆꯥꯁꯤ ꯇꯪꯗꯤ ꯐꯅꯕ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯔꯒꯀꯣ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯤꯔꯛ ꯇꯤꯟꯕ ꯍꯥꯏꯗꯣ ꯑꯣꯏꯅꯕ ꯑꯗꯨꯒ ꯃꯥꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛ ꯇꯥꯔꯗꯤꯀꯣ ꯃꯥꯁꯨ ꯃꯥꯒꯤ ꯑꯃ ꯉꯝꯖꯕ ꯃꯇꯦꯡ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯥꯁꯨ ꯃꯇꯦꯡ ꯇꯧꯍꯟꯖꯔꯛꯀꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤꯀꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯍꯟꯖꯒꯅꯤ ꯑꯩꯅ ꯐꯥꯔꯃꯥꯁꯤ ꯐꯝꯃꯦ ꯍꯥꯏꯕꯁꯨ ꯍꯥꯏꯐꯦꯠ ꯐꯥꯔꯃꯥꯁꯤ ꯐꯝꯃꯦ. ꯑꯣ ꯑꯩ ꯍꯥꯏꯐꯦꯠ ꯇꯥꯏꯌꯦꯕꯀꯣ ꯃꯣꯏ ISTV ꯊꯥꯕꯗꯣ ꯐꯥꯔꯃꯥꯁꯤ ꯇꯧꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯍꯥꯏꯌꯦꯕ ꯃꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯤꯟ ꯃꯅꯥꯎ 2ꯒꯤ ꯃꯥꯒꯤ ꯃꯈꯥ ꯑꯃꯒ ꯃꯥꯒ ꯐꯥꯔꯃꯥꯁꯤ ꯐꯝꯕꯅꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯐ ꯇꯧꯕꯤꯒꯦꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯖꯣꯇꯤꯟꯁꯤꯒꯤ ꯂꯥꯏꯌꯦꯡꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯊꯨꯅꯁꯨ ꯏꯅꯥꯎꯁꯨꯀꯣ ꯂꯥꯏꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯐꯕ ꯑꯣꯏꯕꯤꯌꯣꯅ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦꯀꯣ ꯁꯤꯗ ꯑꯗꯣ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯑꯉꯝ ꯈꯔ ꯄꯤꯕꯁꯦꯀꯣ ꯑꯩꯅ ꯈꯔ ꯁꯨꯝ ꯕꯟꯗꯟ ꯄꯤꯕ ꯅꯨꯡꯉꯥꯏꯅꯀꯣ ꯕꯟꯗꯟ ꯈꯔ ꯄꯤꯌꯦꯕꯀꯣ ꯌꯥꯝꯗꯕꯗ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯑꯍꯟꯕ ꯄꯤꯒꯦ ꯇꯧꯕꯗ ꯀꯩꯊꯦꯜ ꯏꯃꯥ ꯌꯣꯟꯕꯤꯗꯣ ꯑꯗꯩ ꯀꯥꯏꯊꯣꯛꯀ ꯄꯤꯌꯦꯕ ꯑꯩꯅ ꯑꯃꯨꯛ ꯑꯗꯩꯗ ꯉꯁꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯒꯀꯣ ꯑꯗꯨꯗ ꯃꯣꯏꯁꯦ 50 ꯆꯞꯄꯤ ꯆꯥꯝꯃ ꯌꯥꯝ ꯌꯥꯎꯔꯝꯗꯕ 20 ꯆꯞꯄꯤ ꯉꯥꯏꯔꯝꯃꯦꯕ ꯑꯗꯨꯁꯨ ꯃꯔꯤꯈꯛ ꯑꯇꯩꯗꯤ 10 ꯆꯞꯄꯤ ꯈꯛꯇ ꯉꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯌꯥꯗꯤꯁꯦ ꯑꯩꯅ ꯁꯤ 20 ꯆꯞꯄꯤ ꯄꯤꯔꯦꯅ ꯅꯣꯛꯅꯒꯅꯨꯀꯣ ꯃꯌꯥꯝꯁꯤꯡꯗꯣ ꯎꯠꯀꯦꯀꯣ ꯑꯩꯅ ISTV ꯆꯦꯅꯦꯜꯗꯒꯤ ꯑꯩꯅ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯏꯗꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛꯁꯦ ꯏꯗꯤꯠ ꯇꯧꯔꯀꯥꯟꯗ ꯏꯅꯥꯎꯁꯦ ꯊꯤꯔꯛꯏꯅꯤꯀꯣ ꯏꯃꯥꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯑꯗꯣ ꯏꯅꯥꯎꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯅ ꯊꯑꯣꯏꯅ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯑꯩꯅ ꯏꯅꯥꯎꯁꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯅꯀோ ꯊꯑꯣꯏꯅ ꯐꯣꯇꯣꯗ ꯆꯤꯡꯊꯣꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯃꯃꯤꯡ ꯃꯊꯥ ꯊꯥꯔꯀꯥꯟꯗ ꯊꯤꯔꯛꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯖꯣꯇꯤꯟꯒꯤꯀꯣ ꯑꯉꯝꯕ ꯌꯥꯝꯗꯁꯨ 50-100 ꯑꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯜꯇꯔꯅꯦꯠ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕꯅꯦ ꯃꯣꯔꯦꯗꯩꯅ ꯍꯥꯏꯗꯥ ꯃꯣꯔꯦꯗꯩꯅ ꯍꯥꯏꯀꯣ ꯁꯦ ꯄꯩꯁꯥꯗꯤ ꯑꯆꯣꯏꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯃꯥꯗ ꯄꯤꯒꯦꯀꯣ ꯁꯦ ꯁꯤꯁꯤꯅ ꯏꯅꯥꯎꯒꯤ ꯂꯥꯏꯌꯦꯡꯕ ꯍꯤꯗꯥꯛ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯏꯅꯥꯎꯁꯨ ꯊꯨꯅ ꯐꯕ ꯑꯣꯏꯔꯣ ꯌꯥꯏ ꯍꯣꯏ ꯄꯣꯊꯥꯔꯣ ꯏꯅꯥꯎꯁꯨ ꯋꯥꯔꯝꯃꯅꯤ ꯀꯣ ꯊꯨꯅ ꯂꯥꯏꯌꯦꯡꯒ ꯐꯕ ꯑꯣꯏꯔꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯡꯁꯤꯅꯕ ꯏꯅꯥꯎꯗꯨꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯑꯣꯏꯔꯁꯨꯀꯣ
ꯂꯩꯅꯕ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯀꯥꯟꯗ ꯍꯧꯖꯤꯛ ꯇꯣꯛꯂꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯑꯜꯇꯔꯅꯦꯠ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯇꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯀꯦꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯣꯏ ꯁꯤ ꯖꯒꯥꯁꯤ ꯂꯣꯏ ꯂꯩꯕ꯭ꯔꯥ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯋꯥ ꯑꯝꯇꯪ ꯍꯥꯏꯍꯧꯒꯦꯀꯣ ꯃꯣꯔꯦ ꯈꯛꯇꯒꯤꯔ ꯀꯥꯏ ꯖꯒꯥꯒꯤꯅꯣꯕ ꯆꯨꯔꯆꯥꯟꯄꯨꯔꯒ ꯃꯣꯔꯦꯒ ꯑꯣ ꯃꯤꯁꯦ ꯄꯨꯟꯅ ꯀꯌꯥꯃꯨꯛꯀ ꯂꯩꯒꯦꯕ ꯍꯥꯏꯐꯦꯠ ꯈꯪꯕꯤꯕ꯭ꯔꯕ ꯑꯣ ꯁꯤ ꯌꯥꯝꯃꯤꯀꯣ ꯑꯣ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯤꯁꯦ ꯃꯤ 1,000ꯃꯨꯛꯀꯤ ꯆꯥꯡ ꯃꯊꯛ ꯍꯦꯜꯂꯦ ꯍꯥꯏ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯍꯥꯏꯗꯣꯏꯔꯥ ꯃꯔꯨꯞ ꯍꯥꯏꯗꯣꯏꯔꯥ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯥꯎꯈ꯭ꯔꯦ ꯍꯥ ꯑꯉꯧ ꯑꯗꯨꯗꯤ ꯍꯣ ꯄꯣꯊꯥꯕ ꯌꯧꯔꯛꯀꯣ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯗꯣꯛꯀꯦꯀꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯑꯉꯝꯕ ꯈꯤꯇꯪ ꯏꯅꯥꯎꯁꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯀꯣ ꯁꯤꯗ ꯅꯠꯇꯅ ꯔꯤꯂꯤꯀꯦꯝ ꯂꯩꯕꯁꯤꯡꯁꯤꯒꯤ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯇꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯣꯏꯔꯁꯨ ꯑꯅ ꯃꯌꯥꯝ ꯍꯥꯏꯖꯔꯤ